India ki Constitution makada sanamahi lining ase masak khangduna religion minority status ta thambiu haina Federation of Indigenous Peoples Democratic Movement FIDM ki President Wahengbam Santa Miteina mari lainaba singge pukning chingsalakli FIDM ki maru oiba thomi kayana saruk yaduna ngase press club ta pangthopa paugi mifam amada Wahengbam Santa na hai Manipur asi chahi lising anigi puwari leizaba leibak amani Manipur na India da tinkiba matamda Manipur gi lamkhak lawshilaga lamdam asigi lon fijet chakcha nat amadi chatnabi singdi inthokpagi fibam da leibagum tawri Maitei furup asi ngasidi India da micro minority gi thakta leirabani Maitei singna chatliba sanamahi lining asi Indian Constitution gi makhada chapchana masak khangdabana maram oiraga lining asibu Thago Nariba Singda Achauba Ningbakaiba Ama Oire, Fiba Masigi Matangda Sanamahi lining ase, India ki Constitution ke Makada Masak Khangduna, lining ase Ngaklo Pinaba Union Home Minister Amit Saha, Rajya Sabha ke member Sanajauba Lesembamati, Taranipan Suba Lok Sabha ke Mikhalda Inaramati, Outer Manipur Parliamentary Constituency da Mirep Oigadoriba Singda Memorandum Sing Pishin Kre Haina, Mahang Makataki. Nasi India ki 70% Hindu sigi manung sida akoi ngasi genuine oina leiri ngasi akoi samna haije akoi court wasak ke hairaga jo akoi Bible Gita Quran natana akoi wasak ngai leite akoi sanamai sechariba malem lesa namjariba akoi ba mafam amta leite haitare minority haitare yam pikpa furup amane ba akoi meitai haiba furup che Manipur manung da genuine ujeraga jo maduna akoi gi ngasi gi India gi constitution gi India ki constitution ki manung sida sanamahi religion je akogi religion minority status ta thambiyo haibsini ba akogi mai macha ama tongoi ju hapiyo haibne akoina thamjari ba akogi FIDM ki pandam je